CHAHI KHUDINGGI April Kulhumdoida Pangthoktuna LAKPA MANIPUR ge AROIBA NINGTAM landa SHARUK YAKHIBA Shing amade LANPHAM aduda THAWAINA PONTHA PIKHRABA Athouba Shing NINGSHINGBA amade Ikai Khumnaba gi Thouram CHAHI asigi OINASU HAYENG April Kulhumdoi ge AYUK PUNG 8 dagi HOUDUNA THANGMEIBAND ge Cheirao Ching Da Leiba Athouba Shing gi Khuvam da Pangthokkani haina amuko gi maikai dagi khangalakli Hiramasiga mari lainana amuko na thadorokpa chirolaman hai All Manipur United Clubs Organization amuko amade Thangmeiban United Clubs TUC ani na khutsam naduna CHAHI KHUDINGGI April Kulhumdoida Pangthoktuna LAKPA Athouba Shing gi ningsing Thouram handaki CHAHI gi OINASU 1891 ge Manipur gi NINGTAM lan ningsing numit 23rd April 2025 haina mingthonduna Pangthokkani kumza lising amaga chanipan mariputara mathoida tongan ba mafam kaya da Manipur ga British ka lantheng nakhiba aduge aroiba oina khongjom da sokna khiba akanba lanpham aduda Manipur gi ningtamba ngaknaba Manipuri lanmi singna maroina maitei lanmi singna top thauna lingjel utuna lantheng nakhibani kumza lising amaga chanipan mariputara mathoigi lanpham aduda Aikhoigi Ipa-ipu singna utlamba thauna lingjel aduna tungda lakpa Manipuri singda marepak nungsibagi ihul ama matam chukpada pibagi mathakta ngasigi mirolda thaunagi inot amasu piri kumza lising amaga chanipan mariputara mathoigi Manipurgi aroiba ningtam landa thawaina pontha PIKHRABA layoikraba athouba Ipa-ipu sing adugi mafamda Ikai Khumnaba utpoina Athouba Shinggi mafamda thang tage thogal tawbuga loinana haikat lekat tambagi Thouram asida miyamna saruk yabiyu haina Cheirao lasina makha tari